अखोई ngasi policy ki pandam se ko myam pon khangna na mani haidi media amadi newspaper khudi mu kuthang da loina yaw kraba ngak tani maram di khoi gi covid warrior sing se ko immediate effect da khoi na moina termination torok da du matang da khoi matang da khoi sin protest tok jabani akhoi nas da aina subsidiary oina khoi cherol khara hygienic badi kari no hama matam sida asuk waraba khoi gi pandemic oiro matam adu da akhoi na covid warrior khoi na khoi gi lekai suna ba discriminate kya ama mai thengna re hairaga akhoi gi tokjaki dedication do gi koi mahai rabang asi koi termination pibire ibase ko lana ma sokna ba matam da koi gi army na tongthoraki ba sing du gi moina tawki ba gi kathoki ba lebak ta kathoki ba mangmala ba ta kathoki ba aduda adugi saman tawo ina guarantee awala pi khaba ngak piri ngak tane ba adumai tawdana hoje ki pending ama hai ba sidi koi gi leiri ba manipur dang nati india dang nati ma pam khudi mak tane ba to ibe man se sigi marak sida akoina chongthorak tu na mi ama tu ka charaba covid positive or matam sida patient sing da tas tawo bok ta pam pamjada ba matam du da akhoi covid warriors na thongla ai hara kan da khoina chongthori hara ga seba se khoina tawjaki bane ba karigum khoina torom dar ba gdi kana na torom ga da mano have question se aina koi mari ne ba authority ju hangjani nge ba smaina khoina ka thok sakhi ba dedication sing se akhoi gi dedication gi mahira ba ngasi koi termination se akhoi gi voluntary ewa pibam thokpa khori ba pibam thokpa gi manado termination oil lagi hara tar di masi akhoi covid warrior tar gi sunge haya janing de akhoi na prime minister na chairona ha khiba 100 days sukrabadi अखोई प्राइम मिनिस्टर की सामान पीगनी कुलिरोगेशन के लोइना सामान पीगनी हाइबगी रिवार्ड तो अखोई हराउना ना गाइजबग लोइना अखोई थौना अमग लोइना अखोइना पांथोक सकी डेडिकेशन अदो termination oil ba tarabadi akoina covid warrior association di tarapti akoi asuki mati akoi condemn tongzei ba ko hoji tori ba thawong sing se akoina government sing sina aphaba positive ama lokhotri ba makai akoi gi covid warrior association di koi khata ba khongjang jang sing jagi gini aduga akoi gi leiri ba hoji position sing se mafam chaba ama do thambitri ba makai akoi dem khata ba ko ji koi tawrokata ba gi plan koi myam ko sem saduna leijare aduna makhata ra pa koi government na lawrokata ba koi gi thabak sing asida khoi han lobu yaro habegi khoi na pasero ma thamjage masida khoi han lok du mangmuta akhoi ledi ba covid warrior sing sigi han priority people loina na han khoi di han center akhoi ki tungi future ki secure ama pire ha matungda tabasing du lokhat piu haba se khoi seron se thamjage aduga kaigumba akhoi na hoji determination tawriba thaba ase akhoi manung da hanjan jabo matam da di phaina akhoi ki tolo piba akhoi ki finance ki problem khara lebedagi ni haidana hairei adu taragadi anobo staff lawrapa singchidi kadadi gi finance na tawroga lawrapa dabno adu akhoi finance tawbo ngamde habegi lokto piragadi adu anobo lawrapa staff ni korom site gi finance tawgo dabno adu finance to tawbo ngamni habegi anobo lawra ibani lawrapa gi pandama ma khoi na phangzamani adu da sixidi lawrapa gi pandama sida adu di akhoi hana khoi na exhaust tawbudi kariba kaibage habese akhoi government da ni question hangjaningi adu na government na mari leba singsina akhoi covid warrior singsigi akhoi na tawjaki ba dedication sing simia punna nungsibiri hairaga leiriba samaj da leiriba khoi gi society da leiriba club sing khoi gi ma event sing miyam sina akhoi ne wasa ki dedication ne nungsibiri hairaga masida su matim pangbiyo aduga khoi gi government sing na su mari lena ba singna akhoi gi wasa ki dedication nungsibi ba loina na khoi gi future secure ma pibi traba ba akhoi gi thabak se pibi tri phawba akhoi kongjang sang sin ji gi ni habe se akhoi na IT president mo ina in